ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯚꯥꯏꯕꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯌꯔꯁ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯎꯃꯪꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯣꯡꯅꯨꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯏꯄꯤꯁꯣꯗ ꯅꯥꯏꯅ ꯁꯟꯗꯣꯛꯆꯕꯅꯤ꯫ ꯄꯥꯕꯨꯡ ꯕꯤ.ꯀꯦ. ꯄꯥꯟꯖꯤꯃꯌꯨꯝꯒꯤ ꯈꯨꯠꯌꯦꯛꯇꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯁꯟꯗꯣꯛꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨꯁꯨ ꯄꯥꯕꯨꯡꯅ ꯄꯤꯕꯤꯔꯛꯂꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯩꯃꯅ ꯎꯡꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯖꯕꯥꯅꯤꯀꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯣꯡ ꯃꯌꯥꯝꯁꯤ ꯎꯔꯒ ꯋꯥꯈꯜ ꯑꯃ ꯇꯧꯕꯒꯨꯝ ꯇꯧꯏ꯫ ꯋꯥꯍꯪ ꯑꯃꯠꯇ ꯉꯥꯡꯗꯅ ꯌꯥꯝ ꯇꯟꯅ ꯍꯩꯖꯩ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯇꯧꯔꯨꯁꯤ꯫ ꯅꯪꯕꯨ ꯑꯩꯅ ꯀꯣꯅꯨꯡꯗ ꯊꯝꯅꯕ ꯍꯥꯏꯅꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯆꯥꯅꯕ ꯃꯔꯨꯞꯂꯣꯏꯅꯤ꯫ ꯂꯥꯛꯑꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ꯫ ꯏꯅꯤꯡꯊꯧ, ꯂꯩꯃꯁꯦ ꯃꯍꯧꯁꯥꯒꯤ ꯎꯃꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯂ ꯃꯥꯜꯂꯦ꯫ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩ꯫ ꯂꯩꯃ, ꯁꯤꯗ ꯐꯝꯃꯣ, ꯑꯩ ꯍꯩ ꯍꯦꯛꯂꯒꯦꯀꯣ꯫ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯂꯒ ꯖꯕꯥꯅꯤꯀꯥ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯉꯥꯔꯒ ꯐꯝꯗꯨꯅ ꯂꯩ꯫ ꯃꯔꯛꯇ ꯂꯩꯃꯒ ꯅꯤꯡꯊꯧꯒꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯇꯨꯃꯤꯟ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡꯅꯁꯨ ꯂꯥꯞꯅ ꯍꯟꯗꯣꯛꯇꯨꯅ ꯍꯩ ꯔꯥ ꯆꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯅꯔꯤ꯫ ꯂꯩꯃ, ꯅꯪꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯧꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩ ꯉꯥꯏꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯖꯕꯥꯅꯤꯀꯥ ꯇꯥꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯩꯍꯥꯛꯄꯨ ꯌꯣꯡꯅꯨꯕꯤꯒꯤ ꯃꯄꯣꯛꯇꯒꯤ ꯃꯤꯑꯣꯏ ꯄꯣꯛꯇ ꯆꯤꯡꯈꯠꯄꯤꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ꯫ ꯂꯩꯃ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯅꯩ ꯍꯥꯏꯕ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯁꯥ ꯀꯥꯏꯍꯟꯕꯤꯒꯅꯨ꯫ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯉꯣꯟꯗꯒꯤ ꯁꯤꯃꯗꯤ ꯈꯔ ꯁꯥꯎꯅꯤꯡꯉꯤ, ꯄꯦꯟꯗꯦ ꯍꯥꯏꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯙꯔꯃ ꯂꯩꯕꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯇꯁꯦꯡꯕꯅꯤ, ꯃꯍꯥꯛꯀꯤ ꯊꯧꯖꯥꯟ ꯍꯩꯕ ꯑꯁꯤ ꯁꯪꯁꯥꯔꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯆꯥꯎꯊꯣꯛꯄ, ꯅꯥꯄꯟ ꯇꯧꯕ, ꯋꯥ ꯉꯝꯅ ꯉꯥꯡꯕ ꯑꯃꯠꯇ ꯇꯧꯗꯦ꯫ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯑꯃꯠꯇꯅ ꯇꯧꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯃꯍꯥꯛ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ꯫ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯉꯤ꯫ ꯃꯤꯕꯨ ꯁꯥꯎꯍꯟꯕ, ꯋꯥꯍꯟꯕ ꯑꯃꯠꯇ ꯄꯥꯝꯗꯕ ꯃꯤꯅꯤ꯫ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯅ ꯈꯟꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯥꯅ ꯈꯪꯗꯕ ꯑꯃꯗꯤ ꯂꯩ꯫ ꯇꯣꯅꯥꯟꯕꯅ ꯂꯩꯃꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯈꯟꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯩꯅꯗꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝꯗ ꯀꯔꯝꯅ ꯂꯦꯜꯂꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯌꯣꯡꯒꯤ ꯄꯨꯟꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯗꯒꯤ ꯅꯉꯣꯟꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯅꯛꯁꯤꯟꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯑꯅꯤꯃꯛꯇ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯐꯪꯖꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯅꯉꯣꯟꯗꯒꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯥꯞꯊꯣꯔꯛꯂꯦ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯃꯁꯤꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯍꯥꯏꯕꯕꯨ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯊꯥꯗꯣꯛꯄ ꯏꯉꯝ ꯉꯝꯗ꯭ꯔꯕ, ꯊꯃꯣꯏꯁꯤꯗ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯨꯟꯗꯣꯛꯈꯤꯕ ꯉꯝꯗꯕ ꯑꯁꯤꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯋꯥꯍꯟꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯂꯩꯃ, ꯅꯪꯒ ꯑꯩꯒ ꯃꯇꯝ ꯈꯔ ꯊꯥꯞꯇꯣꯛꯅꯔꯕꯁꯨ ꯀꯨꯏꯔꯔꯣꯏꯗ꯫ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯥꯅꯗꯅ ꯅꯪ ꯑꯩ ꯍꯤꯡꯃꯤꯟꯅꯒꯗꯕ꯫ ꯈꯨꯡꯒꯪꯗ ꯆꯥꯎꯔꯛꯄꯤ ꯆꯅꯨꯔꯥ ꯑꯩꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯅꯅꯥꯛꯇ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯦꯟꯖꯕ ꯐꯪꯒꯗꯧꯔꯤꯕ? ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯂꯩꯃ, ꯅꯪꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇꯨ ꯅꯣꯡꯃꯒꯤ ꯄꯥꯏꯗꯨꯅ ꯁꯥꯟꯅꯖꯕ ꯐꯪꯖꯕꯗꯤ ꯑꯩꯅ ꯌꯣꯡ ꯑꯣꯏꯅ ꯎꯃꯪꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯤ꯫
ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯈꯨꯠ ꯁꯣꯛꯄ ꯐꯪꯖꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯛ ꯅꯛꯄ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ ꯃꯍꯧꯁꯥ ꯅꯪꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯩ ꯍꯦꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕꯗ ꯉꯁꯤꯁꯨ ꯅꯈꯨꯠꯃꯛꯅ ꯍꯦꯛꯂꯒ ꯑꯩꯒꯤ ꯈꯨꯠꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯔꯛꯄꯗꯣ ꯑꯩ ꯆꯥꯒꯦ ꯂꯩꯃ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯝꯕ ꯐꯪꯕ ꯍꯩ ꯑꯃꯅꯤ ꯍꯦꯛꯂꯒ ꯅꯤꯡꯊꯧꯗ ꯄꯤꯔꯦ ꯑꯃꯔꯣꯝꯗ ꯉꯁꯥꯏ ꯃꯈꯩ ꯂꯣꯟꯅ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯌꯦꯡꯂꯤꯕ ꯖꯕꯅꯤꯀꯥ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯂꯩꯃꯅ ꯇꯣꯅꯥꯟꯕꯒꯤ ꯈꯨꯠꯁꯥ ꯈꯨꯕꯥꯝ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯎꯔꯛꯏ ꯂꯩꯃꯁꯨ ꯖꯕꯅꯤꯀꯥ ꯌꯥꯎꯔꯤꯀꯣ ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯃꯅ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯈꯔ ꯍꯟꯗꯣꯛꯂꯒ ꯐꯝꯃꯤ ꯖꯕꯅꯤꯀꯥ ꯈꯨꯗꯛꯇ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯁꯣꯔ ꯑꯃꯅ ꯐꯨꯏꯅ ꯍꯣꯜꯂꯛꯈꯤ ꯎ ꯑꯗꯨꯗ ꯉꯥꯔꯒ ꯇꯨꯃꯤꯟ ꯋꯥꯈꯜ ꯐꯨꯃꯪꯅꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯔꯝꯅ ꯁꯦꯠꯗꯣꯛꯅꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯃꯛꯈꯥꯡꯒꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯂꯥꯜꯂꯕꯅꯤ ꯏꯃꯥꯒꯤ ꯊꯧꯔꯥꯡꯁꯨ ꯑꯔꯦꯝꯕꯅꯤ ꯑꯩ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯒꯅꯤ ꯑꯩꯅ ꯄꯥꯞ ꯂꯪꯁꯤꯟꯖꯅꯕꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯂꯨꯕ ꯈꯪꯂꯨꯗꯕꯒꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯌꯦꯠꯄ ꯄꯤꯔꯨꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯊꯧꯖꯥꯟꯕꯤꯔꯔꯣꯏ ꯖꯕꯅꯤꯀꯥ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯂꯩꯃ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯖꯕꯅꯤꯀꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯩꯃ ꯋꯥ ꯑꯃꯨꯛ ꯉꯥꯡꯈꯤꯗ꯭ꯔꯦ ꯖꯕꯅꯤꯀꯥꯅ ꯂꯩꯃ ꯅꯍꯥꯛ ꯍꯪꯒꯣꯏꯒꯅꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥ ꯈꯔꯗꯤ ꯐꯣꯡꯗꯣꯛꯅꯔꯦ ꯃꯗꯣ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯗꯨꯅ ꯄꯤꯛꯂꯕ ꯋꯥꯈꯜ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯥꯎꯔꯕ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯂꯨꯕꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯈꯣꯡꯐꯝꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ ꯂꯩꯃ ꯅꯍꯥꯛ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯀꯣꯅꯨꯡꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯏꯃꯥꯗ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯁꯦ ꯄꯤꯔꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯑꯋꯥꯕꯒꯤ ꯁ꯭ꯋꯔ ꯈꯔ ꯃꯈꯩ ꯍꯣꯟꯗꯣꯛꯆꯩ ꯇꯣꯅꯥꯟꯕꯗꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯃꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯆꯤꯟꯗꯗꯤ ꯏꯌꯥꯡ ꯌꯥꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯅꯤ ꯍꯥꯏꯖꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯕꯅꯤ ꯖꯕꯅꯤꯀꯥ ꯑꯉꯛꯄꯅꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯃꯤꯠꯅ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯨꯠꯅ ꯁꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯆꯦꯜꯂꯤꯕ ꯏꯆꯦꯟ ꯑꯁꯤ ꯈꯨꯗꯛꯇ ꯏꯆꯦꯟ ꯂꯦꯞꯍꯟꯗꯨꯅ ꯀꯪꯍꯟꯕꯁꯨ ꯉꯝꯗꯦ ꯊꯃꯣꯏ ꯑꯃꯅ ꯅꯣꯛꯈꯤꯕꯗ ꯊꯃꯣꯏ ꯑꯃꯅ ꯀꯞꯀꯗꯧꯔꯤ ꯎꯃꯪꯗ ꯍꯩꯔꯥ ꯆꯥꯕ ꯍꯦꯛ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃ ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯈꯣꯡꯁꯥꯟꯕ ꯍꯧꯔꯤ ꯂꯩꯃꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯣꯡꯒꯥꯜꯗ ꯊꯝꯕꯤꯔꯝꯂꯦ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯄꯨꯟꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ ꯀꯣꯅꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯎꯃꯪꯒꯤ ꯍꯩꯔꯥ ꯂꯣꯏꯅ ꯆꯥꯅꯔꯦ ꯍꯩꯒꯤ ꯃꯍꯥꯎ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯃꯍꯥꯔꯥꯅꯤꯁꯨ ꯄꯦꯟꯅ ꯆꯥꯖꯔꯝꯃꯤ ꯎꯃꯪꯗꯒꯤ ꯄꯨꯔꯛꯄ ꯍꯩꯅꯝ ꯂꯩꯅꯝꯅ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯁꯥꯔꯥ ꯁꯟꯈ꯭ꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯇꯅꯧ ꯇꯅꯧꯈ꯭ꯔꯦ ꯀꯣꯏꯔꯥꯡ ꯂꯥꯡꯗꯨꯅ ꯃꯍꯩ ꯃꯍꯩ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯅꯔꯤ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯆꯦꯟ ꯆꯣꯡꯅꯔꯤ ꯖꯕꯅꯤꯀꯥꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯏꯔꯥꯡ ꯂꯥꯡꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯖꯕꯅꯤꯀꯥ ꯌꯥꯎꯕ ꯎꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯃꯥꯟꯅꯕꯤ ꯀꯌꯥꯗ ꯍꯪꯉꯤ ꯖꯕꯅꯤꯀꯥ ꯎꯕ꯭ꯔꯥ ꯃꯥꯗꯤ ꯎꯗꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯎꯃꯪꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯆꯪꯈꯤꯕ ꯎꯏ ꯃꯍꯥꯔꯥꯅꯤꯅ ꯈꯜꯂꯤ ꯋꯥꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯎꯃꯪ ꯆꯠꯄꯗ ꯊꯦꯡꯅꯕ ꯌꯥꯎꯔꯕꯅꯣ ꯈꯨꯂꯩ ꯊꯨꯅ ꯃꯍꯥꯔꯥꯅꯤ ꯖꯕꯅꯤꯀꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯖꯕꯅꯤꯀꯥ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ
ꯃꯍꯥꯔꯥꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤ ꯇꯧꯔꯦ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯄꯨꯝꯂꯥꯡ ꯂꯥꯡꯅꯔꯤ ꯍꯩ ꯔꯥ ꯆꯥꯗꯨꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯁꯥꯁꯦ ꯆꯣꯛꯊꯕꯒꯨꯝ ꯇꯧꯏ ꯏꯔꯨꯖꯊꯣꯛꯂꯒ ꯐꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯍꯨꯃꯥꯡ ꯍꯟꯖꯤꯜꯂꯒ ꯏꯔꯨꯖꯔꯒꯦ ꯅꯤꯡꯊꯧꯒ ꯅꯪꯒ ꯎꯃꯪ ꯆꯠꯄꯁꯤ ꯅꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯠꯄꯅꯤ ꯍꯜꯂꯛꯄꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯄꯅꯤ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯉꯥꯡꯅꯩ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕꯤꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯁꯨ ꯅꯤꯡꯊꯧ ꯇꯣꯅꯥꯟꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯅꯥꯅ ꯀꯅꯥꯗꯒꯤ ꯍꯟꯊꯅꯗꯦ ꯂꯝꯕꯥ ꯁꯥꯏ ꯖꯨꯔꯥ ꯑꯣꯏꯕꯗ ꯄꯛꯆꯔꯅꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯕꯅꯤꯀꯥ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯁꯣꯛꯄ ꯑꯗꯨꯗ ꯆꯩꯅꯥ ꯄꯤꯕꯒꯨꯝ ꯇꯧꯔꯛꯈꯤ ꯑꯃꯨꯛꯁꯨ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧꯅꯤ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇꯅ ꯃꯇꯤꯛ ꯆꯥꯕꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕꯤ ꯂꯩꯇꯦ ꯏꯃꯥ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯂꯩ ꯑꯩ ꯅꯠꯇꯕ ꯏꯃꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯣ ꯂꯥꯟꯒꯅꯤ ꯃꯗꯨ ꯄꯨꯝꯕ ꯈꯜꯂꯨꯕꯒꯤ ꯀꯥꯟꯅꯗꯦ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝꯊꯣꯟ ꯀꯥꯕ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯍꯥꯛꯀꯤ ꯀꯔꯤ ꯋꯥꯠꯂꯤ ꯁꯛꯇ ꯁꯨꯗ ꯋꯥꯈꯜ ꯂꯩꯕꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯅꯤꯡꯊꯧ ꯃꯁꯥꯅ ꯑꯄꯥꯝ ꯄꯥꯝꯗ ꯅꯨꯡꯁꯤꯕ ꯈꯟꯗꯕ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯈꯛꯇꯅ ꯏꯇꯣꯝꯇ ꯈꯟꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯅꯤꯡꯊꯧꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯏꯃꯥꯁꯨ ꯈꯪꯂꯤꯗꯨꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯝꯗꯧꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕ ꯀꯔꯝꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯉꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯈꯪꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯇꯣꯅꯥꯟꯕꯅ ꯀꯅꯥꯕꯨ ꯅꯨꯡꯁꯤꯕꯒꯦ ꯅꯍꯥꯛ ꯅꯠꯇꯅ ꯖꯕꯅꯤꯀꯥ ꯅꯪꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯦ ꯅꯤꯡꯊꯧꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯕꯗꯥꯏꯅꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯉꯁꯤꯒꯤ ꯎꯃꯪ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯝꯕꯤꯗ ꯎꯃꯪꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯀꯔꯝꯕ ꯅꯪꯕꯨ ꯃꯤꯔꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯛꯂꯕꯅꯣ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝꯂꯛꯂꯕ ꯀꯔꯤꯁꯨ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯅꯔꯛꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯈꯪꯍꯣꯡ ꯍꯣꯡꯂꯤꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯤꯔꯕ ꯃꯇꯝꯅꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯁꯪꯁꯥꯔꯒꯤ ꯆꯠꯅꯕꯤ ꯅꯠꯇꯦ ꯏꯃꯥ ꯅꯤꯡꯊꯧꯁꯨ ꯚꯥꯞ ꯇꯥꯗꯕ ꯅꯠꯇꯦ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯡꯏ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟ ꯑꯃ ꯂꯩ ꯑꯗꯨꯅꯕꯨ ꯏꯁꯣꯔꯅ ꯃꯥꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯂꯛꯂꯤꯕꯅꯤ ꯐꯔꯦ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯁꯦꯅꯥꯄꯇꯤꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕꯗꯨ ꯅꯍꯥꯛꯅ ꯃꯦꯟꯁꯤꯟꯕ ꯇꯥꯕꯅꯤ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯏꯆꯥꯎ ꯆꯥꯎꯅ ꯔꯥꯅꯤ ꯑꯃꯗꯤ ꯍꯥꯡꯂꯤꯕꯁꯤꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯃꯥꯒꯤ ꯑꯅꯤꯡꯕꯗꯣ ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤ ꯑꯩꯒꯤ ꯀꯔꯤ ꯑꯅꯤꯡꯕ ꯅꯤꯡꯊꯧꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯃꯍꯥꯔꯥꯅꯤ ꯏꯆꯥꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯣꯏꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯐꯝꯂꯅꯤ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯅꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯑꯔꯪꯕ ꯐꯖꯔꯕ ꯖꯨꯔꯥꯗꯨ ꯎꯕꯗ ꯐꯝꯅꯥꯏꯕꯁꯤꯡꯅ ꯀꯂꯛꯅꯐꯝ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯍꯥꯔꯥꯅꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯑꯣꯏꯗ ꯁꯣꯏꯗꯅ ꯉꯥꯟꯊꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯪꯈꯣꯟꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯌꯦꯡꯕꯗ ꯇꯅꯧꯕꯤ ꯑꯎꯕ ꯄꯨꯝꯕꯕꯨ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄ ꯀꯩꯅ꯭ꯌꯥ ꯑꯃꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯪꯈꯣꯟꯕꯤ ꯑꯎꯕ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯛꯅꯤꯡ ꯍꯨꯕ ꯉꯝꯕꯤ ꯀꯅꯥ ꯂꯩꯃ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯅ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯣ ꯅꯍꯥꯛꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯃꯁꯤ ꯀꯅꯥꯅꯁꯨ ꯁꯤꯜꯂꯨꯕ ꯅꯠꯇꯦ ꯏꯁꯣꯔ ꯃꯥꯅ ꯇꯝꯂꯛꯄ ꯉꯥꯛꯇꯅꯤ ꯇꯣꯅꯥꯟꯕꯅ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯂꯦ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯏꯆꯥꯒꯤ ꯍꯩꯅꯤꯡꯗꯕ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ
ꯍꯩꯔꯥ ꯆꯥꯕ ꯌꯥꯎꯗꯅ ꯇꯨꯃꯤꯟꯅ ꯀꯥꯗ ꯎꯡꯂꯒ ꯍꯤꯞꯂꯝꯂꯤꯕꯗꯨ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯂꯦ꯫ ꯏꯃꯥꯅ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯈꯟꯈꯤꯗꯧꯔꯦ꯫ ꯑꯩꯍꯥꯛꯇꯤ ꯁꯨꯞꯅꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯈꯛꯀꯤ ꯍꯧꯔꯛꯐꯝꯗꯨ ꯈꯪꯍꯧꯗꯕꯒꯤ ꯅꯨꯡꯅꯥꯡꯖꯕꯅꯤ꯫ ꯃꯤꯅ ꯁꯤꯟꯕ ꯉꯥꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯅꯣꯡꯗꯝꯕ ꯃꯍꯥꯛ ꯏꯆꯥꯎ ꯆꯥꯎꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤꯕꯅꯤ꯫ ꯇꯣꯅꯥꯟꯕꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯍꯪꯈꯤꯒꯅꯤ꯫ ꯅꯪꯅ ꯈꯟꯕꯗꯨ ꯉꯥꯛꯇ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ꯫ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯖꯥ ꯑꯩꯅ ꯁꯥꯒꯠꯆꯔꯨꯕꯅꯤ꯫ ꯁꯥꯒꯠꯐꯝ ꯊꯣꯛꯇꯕ ꯋꯥꯈꯜꯒꯤ ꯅꯨꯡꯁꯤ ꯃꯪꯂꯥꯟ꯫ ꯋꯥꯈꯜ ꯈꯟꯊꯍꯧꯕꯅ ꯃꯤꯑꯣꯏꯕꯒꯤ ꯑꯆꯨꯝꯕ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯅꯖꯥꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯄꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯅ ꯄꯤꯔꯤꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯃꯇꯝ ꯃꯇꯝꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯄꯤꯔꯛꯄ ꯒ꯭ꯔꯍꯒꯤ ꯗꯁꯥꯗꯨꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯦ꯫ ꯏꯁꯥꯒꯤ ꯊꯧꯅꯥ ꯍꯩꯁꯤꯡꯕ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯅ ꯄꯨꯟꯁꯤꯒꯤ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯕ ꯉꯥꯏꯕ ꯇꯥꯔꯕ꯭ꯔꯥ? ꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯏꯁꯣꯔ ꯃꯥꯅ ꯄꯤꯕꯤꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯀꯩꯅ꯭ꯌꯥ ꯑꯃꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯈꯟꯖꯕꯒꯤ ꯍꯛꯁꯨ ꯃꯉꯣꯟꯗ ꯂꯩ꯫ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯀꯩꯅ꯭ꯌꯥ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯅꯍꯥꯛꯇꯤ ꯈꯪꯂꯕ꯭ꯔꯥ? ꯂꯩꯃꯅꯤ꯫ ꯂꯩꯃꯕꯨ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯅ ꯑꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯂꯥꯏꯅꯁꯨ ꯌꯥꯔꯕ ꯃꯤꯅꯁꯨ ꯌꯥꯔꯕ ꯑꯗꯨꯗ ꯅꯠꯇꯅ ꯌꯣꯡꯒꯤ ꯎꯃꯪ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅꯁꯨ ꯌꯥꯔꯕ ꯊꯧꯒꯥꯏ ꯑꯃꯅꯤ꯫ ꯇꯁꯦꯡꯅ ꯂꯩꯃ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯑꯣꯏꯒꯤ ꯐꯝꯐꯝꯗ ꯉꯥꯟꯊꯣꯏꯅ ꯐꯝꯕꯗ ꯏꯅꯤꯡꯊꯧꯒꯤ ꯃꯒꯨꯟ ꯍꯥꯞꯀꯗꯕꯤ ꯆꯅꯨꯔꯥꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯐꯕ ꯄꯥꯡꯒꯣꯜ ꯑꯣꯏꯕ ꯏꯁꯣꯔꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯉꯁꯤꯗꯒꯤ ꯅꯃꯥꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯋꯥꯈꯜꯒꯤ ꯅꯥꯆꯣꯝ ꯂꯩꯔꯥꯡꯁꯤ ꯂꯪꯊꯣꯛꯂꯕꯅꯤ꯫ ꯏꯃꯥ, ꯃꯇꯝ ꯑꯃꯗ ꯌꯣꯡꯅꯨꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯈꯤꯕꯗ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯈꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯕ ꯏꯃꯥꯗꯤ ꯈꯪꯂꯨꯗꯦ꯫ ꯉꯁꯤꯒꯤ ꯎꯃꯪ ꯆꯠꯄꯒꯤ ꯈꯣꯡꯆꯠꯇ ꯂꯩꯃꯁꯨ ꯄꯨꯗꯨꯅ ꯎꯃꯪꯗ ꯆꯠꯂꯨꯕꯅꯤ꯫ ꯎꯃꯪ ꯃꯅꯨꯡꯗ ꯑꯩꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯧ ꯀꯌꯥ ꯎꯔꯛꯈꯤ꯫ ꯀꯔꯤ ꯀꯔꯝꯕ ꯃꯇꯧ? ꯍꯥꯟꯅꯒꯨꯝ ꯌꯣꯡꯅꯨꯕꯤꯒ ꯃꯥꯒ ꯎꯃꯪꯗ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯪ ꯇꯞꯂꯕ ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯅ ꯇꯞꯅ ꯇꯞꯅ ꯌꯩꯔꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯑꯉꯛꯄ ꯊꯃꯣꯏ ꯑꯅꯤꯒꯤ ꯆꯦꯠꯂꯕ ꯃꯔꯤ ꯑꯗꯨꯗ ꯑꯌꯦꯠꯄ ꯑꯀꯥꯏꯕ ꯄꯤꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯗꯣꯁ ꯐꯪꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯎꯃꯪ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ, ꯅꯨꯡꯉꯥꯏꯔꯕ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯄꯨꯟꯁꯤ ꯄꯥꯝꯗꯦ, ꯎꯃꯪꯗ ꯆꯠꯂꯒꯦ ꯍꯥꯏꯈꯤꯕꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯥꯅ ꯂꯩꯃꯕꯨ ꯅꯨꯡꯁꯤꯖꯕꯅꯣ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯄꯤꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃꯁꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯒꯅꯤ꯫ ꯌꯣꯡ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯣꯅꯥꯟꯕꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯖꯤꯕ ꯑꯃꯕꯨ ꯀꯥꯎꯊꯣꯛꯄ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯈꯟꯗꯅ ꯎꯃꯪ ꯑꯗꯨꯗ ꯄꯦꯟꯊꯣꯛꯅ ꯌꯣꯡ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯦꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤ ꯌꯣꯡꯗꯨꯕꯨ ꯊꯥꯒꯣꯟꯅꯔꯤꯕꯅꯣ? ꯉꯁꯤꯗꯤ ꯇꯦꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯒ ꯏꯅꯤꯡꯊꯧꯒ ꯅꯥꯛ ꯌꯦꯠ ꯐꯝꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯩ ꯍꯦꯛꯇꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯂꯩꯃꯅ ꯏꯅꯤꯡꯊꯧꯒꯤ ꯈꯨꯠꯁꯥꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯒ ꯊꯋꯥꯏ ꯇꯥꯅ ꯃꯥꯏꯊꯣꯡ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯛꯊꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯕꯗ ꯑꯎꯕ ꯑꯩꯅ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯁꯪꯁꯥꯔꯒꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯀꯌꯥꯒꯤ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜ ꯑꯁꯦ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯖꯁꯅꯨ ꯍꯥꯏꯅ ꯈꯟꯈꯤ꯫ ꯌꯣꯡ ꯑꯃꯒꯤꯗꯃꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪꯗ ꯂꯩꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯅꯁꯨ ꯃꯥꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯄꯤꯔꯛꯄꯅꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯑꯆꯨꯝꯕꯕꯨ ꯄꯥꯝꯖꯕ
atangba misak amani. Khungangda pokjarabasu magi tonganba top topa magun chenbana chauraba leibak asigi ningthau oiraklibani. Leimasu mahaki tonganba mayamga manadaba magun ama leiramgani. Pap tauriba kana isor mana pumnamak khanglamgani. Phare, ima isagi wakhalse lalabani. Aigi haibu wakhalna, aigi misang sangga siamduna. Asauba phamthon aikoigi oinabu hotnabase phattaba lisat amani. Ikut lanthok mikut lanthora I haibaduni. Aina aphaba karma tauraga aphaba phal phangi. Phattaba tauragana phattaba phal phangi. Zagatki isor mahakti jiba khudingi maring zumda sadongduna kari karamba aranba akaiba taubage haidun yenglamgani. Maharani amadi Jabanika anigi pukjel wakhal amata oina chap manana chungsinnaduna Leimabu Maharani hapnaba wareb laure. Leibak sinba thungna pau piduna ningthaugi luhongbagi thaurang loikre. Kana amatana khangnadri. Leibaki Maharani oigadabi laibak phabi kanyado. Machi machida pangangda ngangni. Ningthaugi machanupi Jabanikani. Khara mana hai. YONG olakpa nupi eduni. Asum luhongbagi matam nagsillagle. Jabanikana Leimabu konungda puraknaba manai masen tharame. Ningthauga luhonggadoribani. Leibaki Maharani hapgadoribani. Pau asi Leimagi khul thangnaba khul singda natana ayamba pau mathang tanare. Hanagum Leima yumdagi mapan thokpa pukri chatpa leikaida chatpada mipung kudingna kuyeng yengnare. Hanadagi masak matau pajaba magul leiba hengatkre. Laibak phabi leisabi edo kalakjaba khungi pakhangsing takchi sonaraga tokchare. Matam kuina umangda mangkre laichen chenkre. Lam Leimana pukre wari nakrabi Leima marai bak thambal satkre. Leimagi imung manung pari samban haraugi maton lomnakre. Angakpa ishwar magi khujil thaurangni. Mama Maharani na TONANBA Leimaga luhongbagi aphaba numit thaban akhang ahisinga tanaraga lepnaba khangalam. Unung manung amasung akoibagi pura dalansing ningthina sem saduna makhangi machu sangduna leitengkre. Luhongadaba numit mangagi mamangda Leimabu konungda puraknaba Maharani na yathang tawkre.